Masih sudi nih, potha aja kita udah potha bang panggung dia. Saya surda dia apa saya? Ulah kata. Makan di sini murah sudah itu. Nah, top jauh. Lubang ni. Jok kan. Ayah apa lubang dia? ꯑꯩꯈꯣꯏꯒꯤ ꯒꯤꯖꯔ ꯂꯩ ꯑꯥꯔꯣ ꯂꯧꯔꯦ ꯑꯥꯔꯣꯁꯤꯗ ꯂꯩꯔꯦꯀꯣ ꯀꯦꯟꯇꯤ ꯃꯥꯔꯕꯦꯜ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯃꯥ ꯏꯟꯁꯇꯣꯂꯦꯁꯟ ꯇꯧꯕꯤꯗꯣꯏꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯥ ꯈꯨꯠꯂꯥꯏ ꯂꯣꯏ ꯄꯣꯔꯛꯑꯦꯀꯣ ꯗ꯭ꯔꯤꯜ ꯅꯨꯡ ꯀꯩ ꯂꯣꯏ ꯄꯣꯔꯛꯑꯦ ꯁꯤꯗ ꯍꯥ ꯄꯥꯏꯞꯇꯤ ꯊꯣꯛꯑꯝꯗꯦꯅ ꯑꯁꯤ ꯀꯣꯟꯗꯤ ꯊꯣꯛꯑꯦ ꯄ꯭ꯔꯥꯏꯁ 10,000 ꯄꯤꯗꯥꯏꯅꯦ almost 10,000. ꯁꯤ ꯃꯣꯠꯇꯤ ꯃꯣꯠꯂꯦꯀꯣ ꯑꯗꯣ ꯁꯤꯗ ꯃꯥꯅ ꯁꯤ ꯒꯤꯖꯔꯒꯤ ꯂꯥꯏꯟꯁꯤꯗꯒꯤ ꯁꯤꯗ ꯍꯥꯞꯆꯜꯂꯦ ꯁꯤ ꯃꯇꯨꯝ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯤꯗ ꯍꯥꯞꯆꯜꯂꯤꯅꯦ ꯃꯥꯅ ꯁꯤꯗꯒꯤ ꯀꯩꯅꯣ ꯂꯧꯗꯣꯏꯅꯤ ꯃꯥꯒꯤ ꯋꯥꯇꯔ ꯑꯁꯤꯒꯤ ꯏꯟꯂꯦꯠꯇꯣ ꯆꯪꯅꯕꯗꯣ ꯂꯧꯗꯣꯏꯕ ꯌꯦꯠꯊꯔꯦ ꯇꯣ ꯁꯤꯗ ꯍꯥꯞꯄꯤꯁꯤ ꯁꯤꯗꯅ ꯁꯤꯗ ꯄꯣꯊꯥꯔꯦ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯔꯦ ꯃꯥ ꯑꯥꯔꯣ ꯄꯥꯟꯗꯣꯔꯦꯅ ꯁꯤꯗ ꯂꯥꯛꯑꯦꯀꯣ ꯕꯣꯛꯁꯇ ꯕꯤꯁꯂꯦꯔꯤ ꯊꯛꯄꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯆꯞ ꯃꯥꯟꯅꯔꯦꯕ ꯕꯤꯁꯂꯦꯔꯤꯗꯣ ꯑꯗꯨꯝ ꯊꯥ ꯑꯃꯗ ꯄꯩꯁꯥ ꯌꯥꯝ ꯆꯠꯂꯦꯕꯀꯣ ꯑꯗꯨꯝ around 8,000 ꯅꯪ ꯃꯥꯏ ꯀꯦꯗꯦ ꯍꯥꯏꯁꯦ 8,000 ꯂꯩꯌꯦ 800 1,000 ꯆꯠꯂꯦꯕ ꯄꯥꯟꯕ ꯂꯣꯏꯈ꯭ꯔꯦ ꯀꯣ ꯃꯥ ꯆꯠꯈ꯭ꯔꯦ ꯄꯥꯜꯂꯝꯃꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯂꯧꯐꯝꯗꯣ ꯑꯁꯤꯗꯩ ꯂꯧꯒꯦ ꯇꯧꯕꯗꯣ ꯑꯁꯤꯗꯩ ꯌꯨꯔꯦꯕꯀꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯁꯤ ꯐꯪꯁꯟ ꯇꯧꯗ꯭ꯔꯦ ꯄ꯭ꯂꯝꯕꯔ ꯁꯤꯃꯟꯗ ꯌꯥꯔꯣꯏ ꯑꯗꯨ ꯑꯩꯈꯣꯏ ꯁꯤ ꯃꯈꯥꯗꯤ ꯂꯧꯔꯦ ꯁꯤꯗꯒꯤ ꯂꯧꯔꯦ ꯇꯧꯁꯤ ꯃꯣꯏ ꯁꯦꯝꯃꯤꯁꯤ ꯁꯤꯗꯤ ꯂꯧꯔꯒ ꯁꯤꯁꯦ ꯄ꯭ꯔꯤ ꯐꯤꯜꯇꯔ ꯍꯥꯏꯅ ꯊꯣꯏꯕꯤ ꯄ꯭ꯔꯤ ꯐꯤꯜꯇꯔ ꯁꯤ ꯊꯥꯖꯤꯜꯂꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯂꯧꯔꯒ ꯁꯤꯗ ꯊꯥꯖꯤꯟꯕ ꯑꯗꯨ ꯇꯥꯔꯗꯤ ꯃꯣꯏꯅ ꯁꯤ ꯃꯅꯨꯡꯗ ꯌꯥꯝ ꯌꯥꯎꯔꯤꯕ ꯃꯣꯏꯒꯤ ꯐꯤꯜꯇꯔ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯁꯤꯁꯤꯅ ꯀꯟꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯈꯪꯍꯟꯗꯣꯏꯅꯦꯕ ꯃꯥꯅ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯐꯤꯜꯇꯔ ꯇꯧꯔ ꯂꯥꯛꯑꯅꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯊꯜꯂꯛꯄ ꯏꯁꯤꯡꯁꯤ ꯊꯜꯍꯜꯂꯣ ꯑꯗꯨꯒꯤ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯑꯣ ꯊꯜꯂꯝꯃꯅꯤ ꯃꯣꯇꯣꯔꯗꯤ ꯃꯨꯠꯈ꯭ꯔꯦ ꯃꯣꯇꯣꯔꯗꯣ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯑꯥꯔꯣ ꯄꯥꯟꯕ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯥꯔꯣ ꯃꯥꯅ ꯉꯥꯏꯖꯔꯛꯄꯀꯣ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯩꯒꯁꯤ ꯃꯩꯁꯦ ꯁꯤꯗ ꯃꯩ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩ ꯃꯩ ꯇꯧꯔꯝꯕ ꯂꯥꯏꯟꯗꯨ ꯑꯥꯔꯣ ꯅꯝꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯀꯣꯔꯠ ꯇꯧꯔ ꯅꯝꯃꯦꯗ ꯀꯩꯕ ꯁ꯭ꯇꯦꯁꯟ ꯀꯣꯠ ꯑꯦꯛꯁꯇꯦꯟꯁꯟ ꯀꯣꯔꯠ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯁ꯭ꯇꯦꯁꯟ ꯀꯣꯠ ꯍꯥꯏꯕꯅꯤ ꯁ꯭ꯇꯦꯁꯟ ꯀꯣꯔꯠ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤ ꯁ꯭ꯇꯦꯁꯟ ꯀꯣꯔꯠ ꯑꯗꯨ ꯁꯨꯝ ꯈꯔ ꯁꯦꯝꯗꯣꯛꯄ ꯑꯩꯈꯣꯏ ꯈꯪꯉꯛꯑꯗꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ ꯏꯪꯂꯤꯁ ꯐꯣꯔꯦꯟꯗꯗꯤ ꯑꯦꯛꯁꯇꯦꯟꯁꯟ ꯀꯣꯔꯠ ꯍꯥꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁ꯭ꯇꯦꯁꯟ ꯀꯣꯔꯠ ꯍꯥꯏ ꯗꯤꯁ ꯏꯁ ꯃꯅꯤꯄꯨꯔ ꯑꯣꯀꯦ ꯑꯗꯨꯗꯤ ꯏꯁꯤꯡꯒꯤ ꯃꯍꯥꯎ ꯌꯦꯡꯒꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩ ꯅꯨꯄꯤ ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯧꯖꯤꯛ ꯋꯥꯔꯦ ꯃꯥ ꯁꯤꯗ ꯏꯁꯩ ꯑꯃ ꯇꯧꯔꯤꯕ ꯀꯥꯟꯗꯀꯣ ꯑꯩꯉꯣꯟꯗ ꯁꯛꯀꯤꯌꯣ ꯃꯈꯣꯟ ꯇꯥꯡꯕ ꯅꯪꯗꯤ ꯃꯄꯥꯟꯗ ꯑꯁ꯭ꯋꯥꯏꯗ ꯇꯧꯔꯤꯕ ꯏꯁꯩꯁꯦ ꯀꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯑꯁ꯭ꯋꯥꯏꯗ ꯇꯧꯔꯤ ꯏꯁꯩꯁꯦ ꯂꯣꯏꯗꯦꯀꯣ ꯃꯣꯏ ꯏꯁꯩꯁꯦ ꯉꯁꯥꯏ ꯏꯁꯩꯅꯤ ꯁꯤ ꯄꯨꯡ ꯑꯃ ꯐꯥꯔꯝꯃꯅꯤ ꯉꯁꯤ ꯁꯨꯇꯤꯅꯦꯅ ꯄꯣꯊꯥꯖꯒꯦ ꯇꯧꯕꯅꯦ ꯄꯣꯊꯥꯕ ꯑꯃ ꯐꯪꯗꯦꯕꯏꯁꯩꯁꯦ ꯁꯨꯔ ꯇꯥꯗꯦꯕ ꯏꯁꯩꯁꯦ ulah kata Makan di sini murah sudah itu 이제 로이드 cắt lò nó sẽ dùng đi thì má nó phải thì đi xe lấy đi mà thấy gì cứng thì gọi là kia đi về đâu rồi hꯧꯖꯤꯛ ꯄꯨꯡ 3:30 ꯀꯣ ꯃꯤꯅꯤꯠ 5 ꯆꯠꯂꯦ ꯑꯩꯈꯣꯏꯕꯥꯅꯤ ꯆꯥꯎꯕ ꯊꯣꯛꯎꯒꯦ ꯁꯤ ꯂꯣꯏꯁꯤꯜ ꯂꯣꯏꯔꯦ ꯀꯦꯊꯔꯒ ꯃꯥꯏ ꯕꯦꯒꯀ ꯁꯥꯟꯅꯕ ꯄꯨꯔꯦ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯕꯦꯒꯇꯣ ꯁꯥꯟꯅꯕꯒꯤ ꯆꯥꯟꯅꯕꯗꯪꯗꯤ ꯐꯨꯔꯤꯠꯁꯦ ꯆꯠꯂꯤ ꯑꯗꯣ ꯂꯣꯏꯁꯤꯜ ꯂꯩꯔꯦ ꯀꯣ ꯉꯁꯥꯏꯗꯒꯤ ꯏꯁꯩꯁꯨ ꯐꯖ ꯇꯥꯕꯒꯤ ꯄꯨꯛꯆꯤ ꯌꯥꯗ꯭ꯔꯦ ꯄꯨꯛꯆꯤ ꯑꯍꯥꯎꯕ ꯑꯃ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯍꯥꯎꯕ ꯑꯃ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯉꯥꯏ ꯇꯧ ꯂꯩꯔꯦ ꯑꯩ ꯂꯩꯔꯦ ꯀꯣ ꯑꯣꯁꯤ
ꯉꯁꯥꯏꯒꯤꯗꯣ ꯃꯣꯏꯒꯤ ꯂꯥꯏꯒꯤ ꯏꯁꯩ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯂꯥꯏ ꯏꯁꯩꯗꯣ ꯀꯌꯥ ꯇꯥꯗꯦ ꯑꯁ ꯑꯩꯁꯨ ꯌꯥꯝ ꯀꯣꯛꯆꯤꯑꯦꯕ ꯀꯩꯅꯣ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯅ ꯁꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯕꯥꯅꯤ ꯉꯁꯥꯏ ꯆꯠꯁꯦ ꯍꯥꯏꯅꯍꯧꯔꯦꯕꯀꯣ ꯑꯗꯨꯒꯤ ꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯁꯤ ꯃꯣꯜꯁꯦ ꯌꯧꯔꯦ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯅꯤꯀꯣ ꯌꯦꯟꯁꯤ ꯆꯥꯔꯨꯔꯒꯦ ꯑꯗꯨꯒ ꯊꯣꯏꯕꯤ ꯀꯥꯈꯠꯈ꯭ꯔꯕꯅꯤ ꯁꯤꯗ ꯊꯣꯏꯕꯤ ꯆꯪꯉꯒꯦ ꯃꯅꯨꯡꯗ ꯆꯪꯉꯁꯤꯔꯥ ꯍꯜꯗꯤꯔꯥꯝꯁꯂꯣ ꯁꯤꯗꯩ ꯆꯪꯉꯁꯨ ꯌꯥꯕꯅꯦ ꯁꯤꯗꯩ ꯑꯗꯨꯝ ꯆꯪꯉꯁꯨ ꯌꯥꯕꯅꯦ ꯁꯣꯝꯗꯩ ꯆꯪꯉꯁꯨ ꯌꯥꯏ ꯆꯪꯒꯦ ꯆꯪꯉꯁꯤ ꯆꯪꯒꯦ ꯅꯪꯃꯤꯟ ꯌꯥꯝ ꯄꯤꯛꯄ ꯃꯣꯜ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯇꯧꯔꯣ ꯈꯜꯂꯒꯀꯣ ꯕꯀꯦꯠ ꯉꯥꯡꯕ ꯌꯥꯔꯦꯀꯣ ꯆꯥꯕ ꯍꯧꯔꯒꯦ ꯏꯕꯥꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠ ꯀꯦꯞꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯋꯦꯗ ꯑꯇꯩ ꯃꯈꯜ ꯃꯈꯜ ꯆꯥꯔꯁꯨ ꯀꯦꯞꯁꯤꯗꯤꯀꯣ ꯀꯦꯞꯁꯤꯅ ꯏꯄꯥꯝ ꯄꯥꯝꯃꯦ ꯊꯛꯅꯕꯁꯦ ꯑꯍꯨꯝꯅꯤ ꯊꯛꯅꯕꯁꯦ ꯑꯍꯨꯝ ꯄꯤꯔꯛꯑꯦꯕ ꯈꯟꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯈꯜ ꯃꯈꯜ ꯈꯟꯗꯕ ꯁꯥꯏꯗ ꯊꯝꯃ ꯆꯥꯅꯔꯁꯤ ꯅꯪ ꯈꯨꯝꯃꯦꯁꯤ ꯅꯪ ꯀꯦꯞꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯥꯔꯠꯁꯦ ꯀꯩꯅꯣ ꯑꯩꯗꯤ ꯀꯩꯅꯣ ꯋꯤꯡꯁ ꯑꯩꯒꯤꯗꯤ ꯋꯤꯡꯁꯅꯤꯀꯣ ꯃꯌꯥꯝ ꯁꯤꯗ ꯈꯔ ꯑꯃꯨꯛ ꯊꯝꯕꯤꯒꯦꯀꯣ ꯁꯤ ꯁꯣꯝꯗ ꯊꯝꯃꯒꯦ ꯆꯥꯕ ꯍꯧꯔꯣ ꯂꯥꯎ ꯁꯤ ꯀꯥꯏꯗ ꯍꯩꯗꯣꯛꯁꯤꯒꯦ ꯁꯤ ꯍꯩꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯀꯦꯞꯁꯤ ꯃꯨꯛꯕꯥꯡ ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯅꯦ ꯀꯩꯅꯣ ꯆꯤꯛꯀꯟ ꯃꯈꯨꯝ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯏꯆꯟꯅꯨꯄꯤ ꯑꯃꯅ ꯆꯤꯛꯀꯟ ꯃꯈꯨꯝ ꯆꯥꯔꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯆꯤꯛꯀꯟ ꯃꯈꯨꯝꯗꯣ ꯑꯩꯈꯣꯏ ꯁꯦꯝꯕꯗꯣ ꯐꯔꯛ ꯇꯥꯔꯦꯕ ꯁꯦꯝꯅꯕ ꯄꯣꯠꯇꯣ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯒꯤ ꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ ꯀꯣ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯥꯔꯛꯈꯤꯅꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯁꯦꯝꯅꯕ ꯐꯖꯅ ꯂꯩꯔꯀꯥꯟꯗꯀꯣ ꯁꯤ ꯃꯣꯜꯁꯦ ꯑꯩꯈꯣꯏ ꯅꯥꯀꯟ ꯅꯛꯑꯦꯕꯀꯣ ꯑꯩ ꯅꯨꯄꯥꯅ ꯍꯥꯏꯅꯦ ꯃꯁꯜ ꯁ꯭ꯀ꯭ꯋꯥꯔ ꯃꯣꯜ ꯑꯩ ꯅꯨꯄꯥꯅ ꯍꯥꯏꯅꯦ ꯁꯤꯒꯤ ꯃꯣꯜꯒꯤ ꯀꯦꯞꯁꯤ ꯁꯤꯒꯤꯁꯦꯅ ꯀꯦꯞꯁꯤ ꯏꯍꯥꯎ ꯍꯥꯎꯋꯦ ꯃꯨꯛꯕꯥꯡꯅꯤꯅ ꯆꯣꯞ ꯆꯣꯞ ꯆꯥꯒꯗꯕꯅꯦ ꯋꯤꯡꯁ ꯌꯥꯝ ꯍꯥꯎꯋꯦ ꯀꯦꯞꯁꯤꯗ ꯍꯥꯟꯅꯗꯤ ꯁ꯭ꯃꯣꯀꯤ ꯒ꯭ꯔꯤꯜꯗꯣ ꯑꯩ ꯍꯥꯎꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯋꯤꯡꯁꯅ ꯍꯦꯟꯅ ꯍꯥꯎꯔꯦ ꯌꯨꯝꯗ ꯁꯦꯝꯃꯗꯤ ꯌꯦꯟ ꯌꯥꯝꯗꯤ ꯐꯪꯅꯦꯕꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯕꯀꯦꯠꯁꯤ ꯂꯨꯄꯥ ꯀꯌꯥꯅꯣ 600 734 700 ꯌꯦꯟ ꯀꯤꯂꯣ ꯀꯌꯥ ꯐꯪꯉꯦ ꯀꯤꯂꯣ ꯑꯍꯨꯝ ꯃꯥꯜꯂꯦ ꯑꯍꯨꯝ ꯃꯈꯥꯏ ꯃꯔꯤ ꯃꯌꯥ ꯐꯪꯗꯣꯏꯔꯦ ꯃꯣꯏ ꯃꯍꯥꯎꯁꯤꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯃꯆꯜ ꯀꯩꯀꯥ ꯂꯩꯗꯅ ꯃꯇꯝ ꯀꯌꯥ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨꯒ ꯑꯣꯏꯕ ꯑꯗꯨꯒꯤ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏ ꯖꯣꯞ ꯖꯣꯞ ꯆꯥꯎ ꯃꯨꯛꯕꯥꯡꯅꯤ ꯖꯣꯞ 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 ꯀꯥꯏ ꯑꯩ ꯆꯥꯔꯒꯦ ꯋꯤꯡꯁ ꯌꯥꯝ ꯌꯥꯝꯃꯦ ꯅꯪꯁꯨ ꯆꯥꯎꯋꯣ ꯋꯥꯔꯤꯅꯦ ꯊꯋꯥꯏꯕꯤꯅꯦ ꯑꯩ ꯋꯤꯡꯁ ꯑꯃꯃꯨꯛ ꯂꯧꯊꯔꯦ ꯌꯥꯎꯔꯤꯕꯗꯨꯔꯥ ꯌꯥꯎꯔꯤ ꯄꯤꯔꯛꯎꯔꯥ ꯑꯩ ꯁꯤ ꯆꯥꯒꯦ ꯌꯥꯝ ꯌꯥꯎꯔꯤꯌꯦꯗ ꯁꯤ ꯆꯥꯒꯦ ꯌꯥꯔꯦ ꯄꯤꯁ ꯌꯥꯝ ꯌꯥꯝꯃꯦ
就是干了干腿，然后炖的，原味。它有点呢。你在这背？好多啥？好哎。你大概。所以这边这米还是啥的哟？那米的小可能对吧？我觉得你刚好讲一下。两个人没个些，都不那么几样的，两个米米了。有的是应该是给他用得到我们常年嘛，给他们给。有道。但是找。Matana, siang chả lagi. Iya memang ada. Sila chicken, kanon. Sina boneless ni buko chicken stripe ko. Mama just how do it nhau ấy. Kìa cái điện. Đây sẽ quên chúng tông tông điện. Tông hậu ấy. Bỏ. Sao bây giờ dùng tay được không? Nhưng mà giờ hầu gì? Ôi sao bên ấp tự học chân lấy thêm mình ăn. Mana? Sebenarnya bisa coba dulu Pak. Itu apa? Itu apa? Sao dịp ăn thà đi. Wings sama mulu kan eh? Tak kalau. Hay bạn mua bằng chụp. Iya. Mula apa tu? Đúng rồi. Sốt leo luôn nhỉ? Mua lebih dah. Hiện tại mua lebih dah. Gọi gửi cái favorite bạn. Không đâu. Anh này xăm tay đi con. Bạn mọi người đã được. Chỉ phải nó phải là nó sống này yêu cho mình rồi. Rau đấy, bọc. Chay. Siapa Pak Kabel selek? Ayo cái đồ gì? Cái biết cầm gì? Đi chấm hàu đó, một cùng gì? Đi chấm hàu. Một số lẻ. Ủa mới dâu đi. Phải cho hộp đi xong đi. Đi xem rồi.
đi bread cầm chứ không mà sẽ lại làm gì anh nhà ham một vòng video Ngon. Cái này cái này This is the last piece right there. Guarda ragazzi, silenzi non fa niente. Silenzi muore per scendere da uno qua. làm gì ra Non è vero. mới ăn uống gì xong rồi Oh. Yang mana? siêu thì sao anh đi bread cầm gì để dán đi nó có thân gì làm nên nó còn mà cũng chỉ bằng cái này thôi Ini cara koy yam di caca de. Hai mo hai bakal lagi. Itu mo cari foto. Kalau yang wang ba. ôi làm gì Kalau còn beda. Kalau kita dah rồi, makul cari makul kita rồi này ba. Au. Itu salah lagi ni. anh cái lori hoàng một cái gì anh nữa cho đi anh thầu đầu của xem cả anh nói nuôi hầu của mà thì mà sao phải không được thôi đây sao mình không được đấy Ini mo aku cari ini. Tadi ni rồi. trong khi ra đi sang đi rồi xem một đi break cầm sạc cầm trốn tôi rồi Ah. Ada. Ada pada warung tu. Jangan ada nuhak tu. Ini tu apa dah? Kena ya. Ini hay cai di hay cai. Ini tak cepat ya. lắm đấy thầy cũng chán nó cái chịu chứ cái cũng chán anh cũng chán máy chồng Atau mana belum bisa kulit. Kalau dulu itu bisa mana? anh mà cũng khởi khởi rất mẹ đang Okay. hả cái này ăn mà dám mà Cai. sợ cái gì rồi ha nó đi bên không ngâm mình đừng đi bực cái đâm ta bự đi list bây giờ đi đâm ta khale à bảo hello đấy anh bằng ai bị cái mà khá là đấy để tên đi từ đấy GST handal di hai bener buku price kalau handal kan Itu anda ada yang juga. handal tu begitu Isi kan anda ada. GST apa Ini mem. Boleh pada. Lagi tu ada. Boleh naik yang itu tadi kok. Tu bagi ngai biar ya, ngai biar ya bu tadi. Itu di bunga biar. September 22 aku tu khale jasa ni Last piece. Ini kan? Hitung kan ông hay ngoài là cái địa xuyên cái kẹp xuyên đó salah asal dua rồi dua
ꯆꯝꯃꯦꯀꯣ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯑꯩꯗꯤ ꯁꯤꯁꯦ ꯀꯦꯞꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯃꯣꯏꯁꯦ ꯌꯦꯟ ꯆꯤꯛꯀꯟꯒꯤ ꯅꯣꯡꯗ ꯄ꯭ꯔꯣꯇꯤꯟꯗꯤ ꯈꯔ ꯑꯗꯨꯝ ꯐꯪꯉꯤꯗꯅ ꯖꯪ ꯐꯨꯗ ꯑꯣꯏꯔꯁꯨ ꯄ꯭ꯔꯣꯇꯤꯟ ꯈꯔ ꯌꯥꯎꯕꯗꯤ ꯆꯥꯍꯧꯔꯗꯤ ꯐꯩꯌꯦꯅ ꯈꯜꯂꯦ ꯄꯤꯖꯥꯗꯒꯤ ꯁꯤꯅꯗꯤ ꯐꯔꯝꯅꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ